Ngasigi oiba tongan ba collection kara miyam de kudol tamjige nongzu mifam mangani chanba numitasu charang na bathoktuna house animak adjourn tawki opposition gi MP singna S.I.R gi Playcard cheng Dustbin da Thadkhre hari tha asigi kunga nipan da Lok Sabha da Operation Sindhoor gi matang da Khannaragni tha asigi kunga mathoi dagi hauduna chatarakliba parliament ki nongzu mifam asigi ngasi mangani chanba numitasu house animak ta charang na bathoktuna business amata chattapa ngamdana house animak adjourn tawkhre Rajya Sabha da nongna MP oina khallaba Tamil Nadu gi miyoi marina House ki member oina wasak lauki miyoi mari adugi manungda sangai raba actor politician Kamal Hassan yauki nimit kudingi charang na bathoktuna business athapa ngamdriba asigi matangda Lok Sabha gi speaker Om Birla na member mari dagi hen representation leiba party singi Lok Sabha gi leader singi oiba mifam ama kauki mifam matungda speaker Om Birla na tha asigi kungani panda Lok Sabha da Operation Sindhoor gi matangda khanna nainabada yanaba purakli haina phongdorakhi ngasi nungtil pung anida Lok Sabha amuk hana reconvene tawraba matung chair da phongkiba Jagadampika Palna opposition की खोलाव कया की चेरकता हाउस की प्रोसीडिंग चथनब होनकी मेंबर कयाना हाउस ता तोंगन बा डॉक्यूमेंटिंग पुखलबसु उखी अदुबु प्रोसीडिंग चथब ngamdabadagi जगदम्बिका पालना हाउस ता प्रोटेस्ट तौगदौरिबा असिदगी तोंजगदौरिबा से कनानो मसिदा तोंजगदौरिबा से लेबाक मियामदि नत्ते लेबाक मियांगी सेल मंगनगुमसे हाइकी राज्य सभा दा अनौबा मेंबर सिंगी वासक लौबगी थोरम पांगथोकलबा मतुंग बिहार की स्पेशल इंसेंटिव रिविजन S.I.R की मतंगदा खनसी यादि हाइदुना ऑपोजिशन ना कोंगजों संगसिलकपदगी हाउस असि निमित युंगबा फावबा एडजॉन तौकी Rajya Sabha amuk hana reconvene tawraba matung Union Minister Shivraj Chauhan na question hour gi matamda wangang na honaki adubu opposition gi MP sing na leptana khongjong sangsilakpadagi Rajya Sabha su numit asigi oina adjourn tawki nakalamromda Lok Sabha da opposition gi luchingba oiriba Rahul Gandhi na luchingba MP sing na Bihar da pangthokliba S.I.R sigi mayokta Parliament House ki complex ta ngasi su khongjong sangsinki S.I.R asi democracy da attack tawba thong amani haina thaba banner paiduna Malik Arjun Kharge Priyanka Gandhi Gaurav Gogoi amadi Rahul Gandhi na luchingba opposition gi MP sing aduna S.I.R ase voter sing gi right matnaba honarak bathong ni haina kholaw lawkhibaga loinana S.I.R haina iba Playcard kaya Dustbin da thadaduna protest tawki protest ase election commission na Bihar da pangthokliba S.I.R ase yaningdi amasung khudakta lepkadabani haibadu khanganba oina sathaki bani haiki makhatana census act 1948 ki section 3 gi matungina Manipur gi census matam khara thaidokpa chungani hairi union lengakna census 2027 gi makhada lebak ase gi census ki tabak matang chahi 2026 tagi hauragani haina laukthokki bada natana mathauta batabak thorom sing lakholakpada Manipur gi oina tongan balup sing lebak sin batungna census pangthokadaba oirabasu state asida leidiba mitop sing masak khangdoktuna khandoklaba matungda pangthokpana census ki wanthok leigani haiba wafam phongdokna rakhibaga mari leinana ngasi census ki matangda sengkiba campaign for just and fair delimitation ga loinana Paurabi Development Committee PDC ga kusamnaduna miyang gi khana nainaba mifam ama pangthokre campaign asigi secretary publicity Kangjam Maharabina Thokhre Lamada ngasigi mifamda campaign asigi expert team na census amadi masiga mari leinaba wafam kaya phongdonakhi mifam asida campaign asigi Longjam Ratan Sunil Karam amadi ke Maharabina chingba miyosing census ki matangda miyam na khangadaba wafam sing phongdokhi mifam asiga mari leina campaign asigi convener Jitendra Ningombam na phongdokhibada Manipur da tangdu leita daba aduga administration dana chingda mapung phana chanahanba ngamdaba amasong mafam amadagi amada purup khudingmakki miyosingna chathok chasen yadaba amasong law and order gi pibam phattabaga loinana irang leidibana census pangthokani hairiba ase Manipur gi oinadi chumloi tangdu leita daba pibam ase mitop seng changsilapadagi ni haibagi maram leidibanina census pangthok tringaida mitop khandokpana asengba census ki wanthok oigani maram asina census act 1948 ki section 3 gi matungina Manipur gi oina matam khara thaidokpana chungani haiki makhatana president rule bu political gi khulai oina sijinare haiba ke Megachandra gi ofam thamjage February 8 2025 ki nungchilda resign tawdringai phawbagi mamangda Manipur da su BJP ne luchingba lengak leiramana matamadu da party asigi double engine gi lengak hairamba aduna Manipur ngakpa ngamdabadagi president rule thamjilaklaba matungda lengak makhal asibu political gi khulai oina sijinarakba asi yaningdi haina Congress president ke Megachandra na phongorkhre wafam asing ase lamboi khunam makhongda leiba United Friends Library and Club ta MPCC gi Dr. Selna sinna pangthokhiba nomagi oiba lemna leingbagi kemta saruk yaraduna mahakna phongdokhibani mahakna makhatta na hai president rule bu amukasu tha taruk sangdona ba thorong tarukli ba se miyam gi apamanate lengak ase changdola badi democracy da hamuk taishin bagum thokani constitution na piriba federalism gi wantok leite takpani PR sangdolakpana miyam gi aning ba pamasing namsin ba masung micham miyam ngak chena ba leidiba BJP gi union lengak fail oire takpani Manipur da leiramba party asina luchinglamba lengak adu fail oibadagi PR thamlakhibani PR lengak ase matam khara gini adubu matam adugi manungda ingta pahanjilang
ꯊꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯔꯤꯒꯨꯝꯕ PR ꯁꯥꯡꯗꯣꯛꯍꯜꯂꯕꯗꯤ ꯂꯩꯉꯥꯛ ꯃꯈꯜ ꯑꯁꯤꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯈꯤ ꯆꯍꯤ ꯑꯅꯤ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯁꯨꯄ꯭रीम कोर्ट की जजसिंग लागलमले तोंगान पॉलिटिकल पार्टी सिंगसु सजेशन कया पीख्रे अदुबु बीजेपी ने लुचिंगलिबा यूनियन लेंगाकना थवैना तादे ngasi पावबद सेंटर अमसंग स्टेट लेरिबा बीजेपी की लीडर सिंगना इंगतप्पा हंजिलकनबगीदमक कॉन्स्टिट्यूशन की मेचिनरी सिंग सिजिनदुना होनाब उद्री हाइखि मणिपुर की इरांगी मतांगदा ऑल पॉलिटिकल पार्टी की मिफम पांगथोक्तरी पास कमिटी की मीटिंग खक्तमक तौरिबासिनादि बीजेपी ने इंगतप्पा हंजिलकपा पामबगी महुत्ता मिचम मियामबु खांग मथक्ता ngौदुना थंबा पामी हाइबा ताकपने ngasi पावबद प्राइम मिनिस्टर मणिपुरदा लाक्तुना इंगतप्पा हंजिलकनबगीदमक फुरुप सिंग फमिनदुना वारी सनदरी मांगना मणिपुर मियांगी पुंगनिंग फाथनबा करिमता होनद्री हाइखि अमरोमदा ngasi प्री मेडिकल कैम्प असगी मतंगदा कांग्रेस की डॉक्टर सेल की चेयरमैन डॉक्टर एल जिजमनी नाहाई इसिंग इचाव मयोगनबा खक्ता नत्तना उरिपोक मियांबु लेना चिनादगी ngakthokpa ngamnaba angang ahalsing khaktana lemna lengbagi कैम्प पांगथोकपनी कैम्प असि पार्टी प्रेसिडेंट की अयाबा लौरगा डॉक्टर कुन हेना सरुक यादुना पांगथोकपनी लेयंगबा खक्ता नत्तना मथौ ताबा हिदाक लांगथक्सु लेमना फंगनगनी हाइरदुना कैम्प असि पांगथोकपगीदमक MPCC की उरिपोक ब्लॉक कांग्रेस कमिटी अमसोंग MPCC की डॉक्टर सेलबुसु महाकना थगतखि मखाताना ब्राउन शुगर किलो अनि हेनबगा कोनना फाकिबा मियोय चही 10 की फदोक पीखरे हाइरि चही ओमलोंग की ममांग अक्टोबर 10 2022 की नुंगथिलदा सुजुकी SS 125MN 06 SC 6133 दा ब्राउन शुगर किलोग्राम 2.040 पुदुन लाकपदा दोलाई थाबी दामना की पुखाव तिरापुरदा NABPS ना ड्रग सिंग असिगा कोनना फाकिबा साइकिल पेस की मनुंग चनबा इको मनाकी लांखोंग कुलदगी लुनखोंगम हाउकिप चही निफुगोमदोय अपोकपा जलेन हाउकिपु कोना चही 10 की फदोक पीके बगा लोइनना लुपा लाख अमगी सेनफमसु फाइन ओइना पीननबा खंगनख्रे महाके मथक्ता NABPS ना लखटपा केस के चार्जशीटता युमफम ओइरदुना कोर्ट असिना वेल चतरकलबा मतुंगदा थासिगे 13 लंपेपात लैबा स्पेशल जज NDNPS मणिपुर मोनालिसा मैबंगी कोर्टना मरा लैरे हाइरदुना कन्विक्शन पीखिबनी अदुगा महाके फदोकी मतम लेपथोकनबा ngasi कोर्ट असिदा सेंटेंस हियरिंग चथदुना नकल अनिमक की काउंसिल सिंगना तौरकपा सबमिशन सिंग तारबा मतुंगदा महाकपु NDNPS एक्ट की सेक्शन 21C की मखादा चही 10 की फदोक पीखिबगा लोइनना लुपा लाख अमगी सेनफमसु फाइन ओइना पीननबा खंगनखिबनी करिगुंबा मांगना फाइन की सेनफम असि पीद्रबदि महाके फदोकी मतम चही अमा सांगदोकनी हाइरि अदुमोइनमक केस असिगा मरी लेनना मांगना जेलदा लेरखिबा निमित 1912 की मतमदि फदोकी मतम असिदगी कक्थगनी हाइरि महाके मथक्ता कोर्ट असिना वेल चतरकपदा प्रोसिक्यूशन की मैकेदा स्पेशल पब्लिक प्रोसिक्यूटर मोरांगथेम राइचाना लेपखि मखाताना युमदा हंजिलु हाइरबदी सिक्योरिटी मतिक चाना थंबियु अमसुंग युम संजिनबगी सेल हेंगदनबियु हायवी डिप्यूटी कमिश्नर ना IDP सिंह हंजिलनबा न्यू कचल मानबिदा यंगसिनख्रे लेबाक्सिन बथुंगना पांगथोकिबा 63 सुबा बन मौसब लोशनबगी थौरम इम्फाल की सिटी कन्वेंशन सेंटर दा पांगथोकपदा सरुक याखिबा चीफ सेक्रेटरी ओइरंबा प्रशांत कुमार सिंगाना चलिबा था असिदगी हौरदुना IDP सिंहबु डिसेंबर था फावबगी मनुंगदा तंकक अहुमलक्ता मसागी मयुमदा हंजिललगनी हाइना फोंगदोकलंबगा लोइनना लेंगाकी मैकेदगी थबक असिगी मथौ ताबा थौरांसिंग लौखटपगी मनुंग चना ngasisu इम्फाल वेस्ट डिस्ट्रिक्ट की डिप्यूटी कमिश्नर M राजकुमार लुचिंगदुना IDP सिंग लोइनना पचोई पेस ना कोनबा न्यू कैथल मालमीदा लेहौबा युमसिंग होंजिनबा यारगद्रा नत्रगा सेमजिनबगी मथौ तारिब्रा हाइबा खंगदोकनबा यंगसिनमिनख्रे लेंगाकी मैकेदगी डिसेंबर फावबगी मनुंगदा तंकक अहुम लक्थोंगना IDP सिंगबु मयुमदा हंजिलनबा थौरांग लौखलकपदा नतना चंगसिनदुना लेबा यानबा सेमजिन सजिननबगी दमक लुपा लिसिंग 995 गी सेनफम सुपीगनी हाइना लाउथोखिबनी लेंगा के थौरांग असगी मतुंग इना न्यू कैथल मानबिदा लेहौबा मसा मसागी युमसिंगदा रिलीफ कैम्प ता चही अनि हेना लंजेनदुना लेरलिबा सिंग चंगसिनदुना सोंजिलंबा नपीना चिंगबा ngarangtagi hauna sengdokpa haurakibani lengangna lakholakliba thorang asiga mari lenana न्यू कैथल मानबिगी यूनाइटेड क्लब की प्रेसिडेंट मयांग लंबम ओमेश ना पमी सिंग दा हाई अहाक इशा अमदी इमुंग कया अमा कांगपोपी डिस्ट्रिक्ट की मनुंग चलिबा मफम असिगी कुकी की युमसिंग हेक ताइनना लेमिनरकपनी DC मसामक हक्थेंगना लाकलमलगा लेरिबा युमसिंग चंगजंगदुना यंगसिनबिरंबदा यामना नुंगाइजै आइखोइसु इशागी युमदा हंजिनदुना लेनिंगी अदुबु कुकीगा ताइनबा मफमसिंगददी मतिक चाबा सिक्योरिटी लेरबा मतमदा चंगसिनबना फगनी हाइना खली DC दसु वफम असै फोंगदोक्तुना सिक्योरिटी थंबियो हाइजखरे कुकीगा ताइनना लेरिबा मफमसिंगदा सिक्योरिटी लेतबा अदुगा न्यू कैथल मानबिदगी मीटर चामरम लापनरगा खुंजासिंगना चंगदुना लेबा हाइबसि नुंगाइरोय ngasi DC लाकलंबदा मियामना हंजिनदुना लेबा यानबा मफम चाना सिक्योरिटी पीगनी हाइबगी थाजबा पिरमबुबुसु नुंगाइबा पोई लोइनना थबक असि
achuba matamda paikat haningi hairaki mahangna makata na hai irang asida yum mai chaudabsu sahi ani hena lainadabadagi yumsing akai ato yoramba amadi phibam chadabasing samjananaba pigani hairiba lupa lising humudra manga asina konagadaba natte DC gi mekaidagi sanfam asigi mathakta housing loan gumba oirabasu lawba yabagi phibam panbiramki lengaki official sing lupa lising humudra manga na yumsing asi amuk anna leiba yanaba samjinba yagani natraga yaroi haibadu laptop piyu hairaduna IDP singdagi oinadi sanfam asi khajiktang hingat haningi haina lengaki pungning chingchilakhi makata na July 18 phawbada positive response pangrabadi khongjang sangsilagani haiba JC Lilong Jiribam ta police na driver amasong handyman puraga lupa lakh ama lauki haibagi wathok escape puduna thorokpa truck amagi driver amadi handyman bu Jiribam ki lengang pokpi police outpost mayada Manipur police ke mobile team amana tamthina phurakpada natana sales lobi kiba aduga pochai kaya amasu yoromdabagi thodo adubu yaningdaba phongdorokpaga loinana thodo asida chenabasingi mathakta achumba well PBU thabak asigi matangda tha asigi 18 phawbugi manungda mari leinaba authority dagi positive response pangdrabadi makhal kaya gi khongjang sangsilagani haina thodo asigi mayokta semkiba JC na Thokhre ngasi Lilong Kaichel da pangthokpa pawgi mifam amada thodo adugi mayokta semkiba JC against brutal torture of driver and handyman by Manipur police personnel mobile team near Lengangpokpi police outpost Jiribam on July 1 2015 gi convener MD Helan Udina hai tha asigi amada yote thangte escape uba truck amabu phajillaga driver amadi handyman yauna nomagi chara tanjaba simi amabu tamthina phurakkiba thong asi JC asina thamoi sokna condemn tawi Jiribam PS ke manung chana leiriba Lengangpokpi police OP mayada khamduna leiramba Manipur police ke mobile team amana thon kiba thodo aduda yotek thangtek puba truck aduda illegal oiba polam amata yaukide escape sing adugi go down chalairiba Lilong Kaichel da leiba Hafiz Martin and Sons yamna senga yotek thangtek khomjinduna government of India na piba license paiduna business tawjaba misakni handaki thodo asi khakta natana sengna business tawjariba mioi kya dagi su national highway new kasar lambi asida rule gi wangmada se lobiba amasong driver singbu phubi chaibibagi pau kaya leiri matungda su tarakhigani haiki mahangna makhata na haikibada Lengangpokpi police OP mayada thokiba thodo aduna police mobile team na driver amasong handyman yauna gari aduda yorokpa mioi singda lupa lakh manga piyu haiduna tamthina phubirakkhibani madugi matungda yote thangtek adugi mapu oiriba Hafiz Martin and Sanska pau faunaraba matungda mobile team aduda yawba masana masabu BDF ni haijaba bablu kauba misak amagi kuthangda lupa lakh ama piraba matungda phajinduna otnai biramba makhoi ahumbu tha asigi anidagi nimidang pung 3 lom tarakpada truck aduga loinana thadorokibani haiki driver na gari adu thauduna mahakna purakliba pot thafam yaunaba chatki aduga polamsing adu thadanaba khumjilakiba tripan hangduluba matamdadi yotek thangtek adugi manungdagi kg satredom oigadaba kori gi polamsing yaurongkide polamsing adugi mamalna lupa amarom oigani haiki asigumba thong sathariba police mobile team adugi mathakta matik chaba action lokhat piyu haiduna yotek thangtek ki mapu Hafiz Martin and Sonsna governor amadi DGP da wakachirol pisinkhre adubu ngasi pawbada positive response amata phangdre haiki thado asiga mari leinana semkiba JC na governor amasong DGP da memorandum pisinduna thado asigi justice phanganbinaba haijakibasu leire maram asina thado asigi matangda mari leinaba singha asigi 18 pawbada positive response piraktrabadi thangnaba numitagi SO singa kusam naduna makhal makha kayagi khongjang sangsilagani hainasu paumi singda phongdokhi makha chatarakpada nungthil pause ki chifong ama oiriba kanglaipa ki mairagi editorial lokocharaga thamjage maraibak miyambu nungsiba puksel sengba luchingba ama mathau tare hairi iraibak iramda manipur ase luchingba leitraba aigi haibana mang thaduna thabak tawba miyamgi haiba asina tungda thamduna thabak tawba miyoi sing khulingduna leiba lamdam ama haibadu oiri haiba yare ibam asida manipur legislative assembly ki speaker oiriba TI Setrapartana hauzik manipur gi oiriba pibam asida maraibak miyambu nungsiba puksel sengba luchingba ama mathau tari haina phongdokiba asi achumba opamni adubu maraibak miyambu nungsiba kathokpana mang thaduna miyambu amata oina khomjin tasinduna thabak tawba ngamgadaba luchingba oigadaba miyoi adudi ngasi phawba thiba phangdana leiba haibadu oiri masigi mayek sengba khudam haibabu hauzik manipurda anawba lengak ama semba yabagi MLA masing hendokna leidabasu lengak adugi luchingba oigadoriba miyoi adu khanba ngamdabadagi hauzik phawba lengak semba ngamdabagi achawba maram ama oiduna leiriba asni oiriba phibam asina taklibadi manipurda luchingba oiningba miyoi singna pik thana lei adubu luchingba oiningliba miyoi adu luchingba ama oibagi chanpham thokpa gunching adu chelabra haibadu masana khangzadabagum tawbana ayamba oiri haibasni luchingba oigini haiduna chongthorokliba sing asi kana kana no haibadu lebak miyamna masak munna khanglabasu adumak tumina leithokpagi hainabi ama leiriba asisu yamna phatte aduga luchingba oiningliba miyoi aduna selgi komda puthaduna leiba miyoi ama oirabadi mahapu matik chaba miyoi amani khanduna luchingba ohenanabagi sagot
ꯄꯨꯊꯣꯔꯛꯄꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤ ꯃꯗꯨꯅ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯈꯤ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯏꯕꯗꯨ ꯁꯥꯒꯠꯇꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯂꯧꯕ ꯉꯝꯗꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯖꯤक ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯅ ꯍꯧꯖꯤक ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯅ ꯅꯤꯜꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯁꯦꯡꯅ ꯈꯪꯂꯕꯁꯨ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤक PR ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯊꯝꯕ ꯃꯔꯝꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯄꯤꯔꯤ ꯀꯔꯤꯒꯨꯝꯕ ꯑꯥꯒꯁꯠ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤक ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯃꯈꯥ ꯇꯥꯅ PR ꯁꯥꯡꯗꯣꯛꯅꯕꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ PR ꯃꯅꯤꯄꯨꯔꯗ ꯊꯝꯒꯗꯧꯔꯤꯕꯅꯤ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤकꯁꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯇꯈꯠꯇꯨꯅ MLA ꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯄꯗ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯈꯤꯗꯦ ꯑꯁꯤꯒꯨꯝꯕ ꯃꯤꯄꯥꯡꯗ MLA ꯁꯤꯡ ꯑꯁꯤꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯑꯗꯨ ꯍꯣꯠꯅꯗꯨꯅ ꯂꯥꯟ ꯃꯔꯛꯇ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯧꯑꯣꯡꯂ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯅꯩꯅꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯌꯦꯠꯅꯔꯛꯄꯗ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯌꯦꯠꯅꯔꯛꯄꯗ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 12 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯏꯂꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯅ ꯂꯩꯔꯛꯈꯤꯕꯅꯤ ꯊꯥꯏꯂꯦꯟ ꯑꯥꯔꯃꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯣꯚꯤꯟꯁ 3ꯗ ꯀꯝꯕꯣꯗꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯄꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤक ꯐꯥꯎꯕ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯁꯣꯛꯄ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯗꯝ ꯂꯩꯇ꯭ꯔꯤ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯂꯥꯟꯃꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄꯗꯒꯤ ꯆꯥꯎꯅ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯊꯥꯡꯖꯤꯟꯅꯔꯛꯄꯒ ꯂꯣꯏꯅꯅ ꯎꯪꯈꯠꯅꯕ ꯑꯗꯨ ꯊꯨꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯀꯝꯕꯣꯗꯤꯌꯥꯅ ꯊꯥꯏꯂꯦꯟꯒꯤ ꯃꯊꯛꯇ ꯔꯣꯀꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯅ ꯊꯥꯏꯂꯦꯟꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯀꯝꯕꯣꯗꯤꯌꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯂꯩꯐꯝꯁꯤꯡꯗ ꯑꯇꯝꯅꯅ ꯕꯦꯡꯀꯣꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯌꯥꯔ ꯁ꯭ꯇ꯭राꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯀꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟ ꯑꯅꯤ ꯑꯁꯤ ꯉꯝꯈꯩ ꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯂꯥꯟꯃꯤꯁꯤꯡ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡꯗ ꯊꯝꯗꯨꯅ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯅ ꯑꯃꯅ ꯑꯃꯕु ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇ ꯂꯩꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ ꯊꯥꯏꯂꯦꯟꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ 90,000 ꯔꯣꯝ ꯁꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯥꯏꯂꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯀꯝꯕꯣꯗꯤꯌꯥꯅ ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 12 ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯨꯔꯤꯟ ꯎꯕꯣꯟ ꯔꯥꯆꯥꯊꯥꯅꯤ ꯑꯃꯁꯨꯡ ꯁꯤꯁꯥꯀꯦꯠ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯊꯥꯏꯂꯦꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯊꯥꯏꯂꯦꯟꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩ ꯃꯌꯥꯗ ꯂꯩꯕ ꯈꯃꯔ ꯍꯤꯟꯗꯨ ꯇꯦꯝꯄꯜꯗ ꯌꯥꯟꯅꯈꯤꯕꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯊꯥꯏꯂꯦꯟ ꯃꯤꯂꯤꯇꯔꯤꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯝꯕꯣꯗꯤꯌꯥꯕꯨ ꯐ꯭ꯔꯥꯟꯁꯅ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩꯗ ꯎꯪꯈꯠꯅꯕꯒꯤ ꯑꯃꯁꯨꯡ ꯌꯥꯅꯗꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯀꯝꯕꯣꯗꯤꯌꯥꯅ ꯎꯪꯈꯠꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ 13 ꯁꯨꯕ ꯆꯍꯤꯆꯥ ꯃꯇꯝꯒꯤ ꯂꯥꯏꯁꯪ ꯑꯃꯕꯨ ꯌꯨꯅꯦꯁꯀꯣꯒꯤ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯀꯨꯝꯖꯥ 2008ꯇ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯎꯖꯦꯜꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ NRC ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯑꯆꯨꯝꯕ ꯁꯦꯟꯁꯁꯇ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 19ꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦश ꯅꯥꯒꯥꯂꯦꯟ ꯃणिपुर ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯇꯝ ꯄꯤꯈ꯭ꯔꯕꯅꯤꯅ ꯃणिपुरꯒꯤ ꯑꯣꯏꯅꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯗꯤꯂꯤꯃꯤꯇꯦꯁन ꯇꯧꯕ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯆꯪꯉꯤ ꯃणिपुरꯗ ꯃ꯭ꯌꯥꯟꯃꯥꯔ ꯕꯪꯒ꯭ꯂꯥꯗꯦश ꯌꯥꯎꯅ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯣꯁꯤꯡꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛꯇꯤ ꯑꯃ ꯐꯥꯎꯕ ꯇꯧꯗꯅ ꯁꯦꯟꯁꯁ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯒꯤ ꯋꯥꯇꯃꯛ ꯋꯥꯔꯦꯞ ꯂꯧꯕ ꯍꯥꯏꯕꯁꯤ ꯅꯀꯜ ꯅꯥꯃꯠꯇꯒꯤ ꯌꯦꯡꯕ ꯑꯆꯧꯕ ꯑꯔꯥꯟꯕ ꯑꯃꯅꯤ ꯑꯁꯣꯏꯕ ꯑꯃꯒꯤ ꯃꯊꯪꯗ ꯑꯁꯣꯏꯕ ꯑꯃꯃꯨꯛ ꯍꯦꯟꯖꯤꯟꯅ ꯇꯧꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤꯒꯤ ꯃꯉꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯗꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯑꯃꯗꯤ ꯕꯥꯏꯑꯣꯃꯦꯇ꯭रिꯛ ꯇꯧꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯅ ꯆꯪꯁꯤꯟꯕ ꯎꯔꯤ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯑꯁꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄꯒꯤ ꯆꯌꯦꯠꯅꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯦꯟꯁꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯛ 1948ꯅ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯄꯜꯂꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯎꯁꯤꯟꯅꯗ꯭ꯔꯤ ꯃणिपुरꯗ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ
duna kunda leita duna laikre hai basi center amasung state lengang na chapchana khanglabani 2001 census ta chandel ge chakpi karongda chada chamaga taragani pan missing hengat ki Churachandpur amadi Saikopta lairiba kulsingda chahi amada mafam kadai dagi lakpano haiba history leitaba mi lising ani gi changda hengalaki haugiba 2001 gi census report ta yumpham oiduna delimitation tawgadaba adu chingi subdivision mapanda yamna chanadaba moongda missing ka hen hengalongki masigi chenaba asina delimitation gi tabak paketpa ngamkide 2001 gi census aduda Senapati district ki Purul subdivision da missing khwaidigi wangna chada 168.78 ki changda hengatki Maumaram subdivision da missing chada 143.12 gi changda hengatki Paumata dana chada 122.64 gi changda mathang sina hengatki chingi subdivision khara asida hengatki ba missing gi chang ase mama amana chahi 12 dagi mayum panduna chahi amada angang anirak pokpagi phibamda oiri masina mama amana chahi 10 dagi na 19 phawgi changda pokpagi ratio ni malemgi na World Health Organization gi matungina purup amagi angang pokpagi chang ase 2.1 ni hairi India gi oina National Family Health Survey gi matungina Manipur gi oina mitai sing angang pokpagi chang ase 1.77 Muslim gi oina 2.34 aduga Christian sing gi oina 2.94 oiri asigi marakta housing Myanmar dagi kuki jo singna logi wangmada Churachandpur kangpokpi Prizol Tengnopol da leptana sangsilakpa missing na hena laisilakpana chingmi yelongmi singi masingdagi ka hena laire haiba sidi miyam punamakna khangnarabani Manipur da illegal migrant lak kayana ngamkhoi lansilaktuna leptana khunda silakli haiba sidi India lengna pangthokpa census report amadi minna uba thodok singna mayam punamakna khanglaba ngaktani delimitation gi opam asi lakpada Manipur da khunda minari ba purup singi marakta misunderstanding thoktana ba delimitation gi tabak kudimak asengba opam document yumpham ohenchi sammanaba missing da yumpham orega Lok Sabha amadi State Assembly meeting khanabagi damakta delimitation tawba asi yamna tangai fadaba ama oirabasu state ki oiriba phibamgi matungina delimitation asi apiba matamgi manungda tawba natraga tawdaba haibadusu leplibani Supreme Court ki order matungina North East ki state marida delimitation gi tabak losinana ba tha mari gi matam pikrabasu akoi Manipur gi di aranbadi yumpham oiba census asi hana chumthoktuna amadi mitop khandoktuna National Register of Citizens NRC asi mapung phana chanadaba matungda puthokpa asengba census aduda yumpham oiraga delimitation tawgadabani delimitation gi process asi haudringai gi Manipur gi oinadi delimitation tawbada khwaidagi maru oiba census aduki matik lanbanina aranba adu chumthoktri fawa delimitation tawba yaroi haibasi miyamgi apamani Delimitation Commission of India asi power yam leiba independent body ama oibana commission asina laukhiba warep natraga order adu court chatuna challenge tawba yaba nati maramaduna delimitation commission na makogi thabak hauduna aranba census ta leiriba mi masingi record aduda yumpham oirega parliamentary seat amadi assembly seat ki boundary semduna order thokrabadi aikhoina yaning di haiduna law court ta chatpagi kanaba leiroi maramaduna delimitation gi process adu haudringai delimitation tawbagi maram chadaba mayam adu puthokhtuna delimitation gi process tahondana ba miyam na honaminaba tangai pade Manipur gi oinadi 2001 amadi 2011 gi census record adu mapung phadaba amadi aramana pik thalibani 2011 gi census ta mapam khara da hengalakliba mi masing gi chang adu oithokpa yaroidaba moongda hengatpa kaya yauri samna hairabada mapam khara da hengaliba mi masing gi chang adudi sahi amada mama amana angang ahum mari gi pokpagi maong lairi Manipur da hana kanglon kaina tawkhiba census ki thabak aduna mapam khara da mi masing gi unnatural population growth thokli maramaduna asengma mi masing da yumpham oiduna matamga chunaba maongda pangthokpa census ki thabak paket tringai amadi Manipur ga yumlo naniba leba kharadagi changkiba illegal immigrant ching adu mapung phana khandok tringai da Manipur da delimitation gi process tawduna thabak losin khrabadi madu asengba delimitation oiroi Manipur gi yelomi singi mengkhatpa ngamlori daba mangjaba ama oigani amadi lamdam asida aranba puwari gi lamai ama hangba oina thokani maramasina NRC mapung phana chanadaba matungda asengba census ta yumpham oiraga delimitation tawgadabani hari makasa tarakpada nungtil paukse gi chifong ama oiriba pongning khol dagi lokhot charaga thamjage kanglon kaina sangsil lagliba mitop seng khandokpagi drive sing da chanagadaba anova SOP semle haiba police ki opam thamjage housing Manipur da phongphong sana thengnariba illegal immigrant singi issue ase Manipur police na haksin amadi lumna lawduna Myanmar Bangladesh amadi Pakistan dagi kanglon kaina sangsil lagliba mitop seng khandokpagi drive sing da chanagadaba anova SOP standard operating procedure sing semduna district ki mari leinaba superintendent of police SP sing da khangan khri haina Manipur police ki official X account da thagalakhiba posta police headquarter gi mekai dagi khangalagli chanagadoriba SOP ase hana leiramba SOP adudagi semdok semjin tawduna amadi anoba chana kanglon kaya hapsinduna mari leinaba SP singi miyeng makada chathagadaba drive sing hena mapung phana chathaba ngamnanaba sembani haini masida natana mitto khandokna bagi drive sing ase mapung phana chathaba ngamnaba district khudingi special task force STF amamam thamduna mathau tahonba hauri hairi drive sing ase ningthina mapung phana chathaduna illegal immigrant sing khandokpa makoina Manipurda changthok changsin tawbada atingba thamba amadi masa masagi maramdamda halan khibaga mari leinana pakhaliba thabak sing ase Manipur police ki senior official singna kupna yengsili haina Manipur police headquarters
क्वार्टर्स की मकईदगी मखाताना फोंदरगली मखा जतरकपदा नुंथिल पाउसीगी चिपोंग अमा ओइरिबा कंगलेपा की मेरादगी लखुचरगा थमजगे सिक्योरिटी फोर्स ना ऑपरेशन चतबदा चुराचानपुर की सिद्धेंदगी खुलाई कया फगतख्रे हारि सिक्योरिटी फोर्स की कंबुना मणिपुर की चिंग अमसुंग तमनिमक्ता लेप्तना सतरकपा सस ऑपरेशन की सरुक अमा ओइना ngarang चुराचानपुर डिस्ट्रिक्ट की सिद्धेन एरिया दा सतकिबा ऑपरेशन दा खुलाई पाइबसिंग लोचेंदुना थलंबा खुलाई कया फगतपा ngamle हारि पुलिस की पाउन हाई ऑपरेशन अदुदा मैगजीन याउदबा .22 राइफल अमा 9mm कार्बाइन अमा मैगजीन अमा 9mm पिस्तौल अमा मैगजीन अमा SB राइफल तारुक 12 बोर राइफल अमा सिंगल बैरल राइफल बॉल एक्शन टाइप अमा लॉन्ग रेंज मॉडिफाइड मोटार pompi बम अहुम बायोफेंग हैंडसेट अनि स्मोक ग्रेनेड अनि इम्यूनेशन खरा फगत की हारि फगलब पुलम सिंह अदु चुराचानपुर पुलिस स्टेशन दा कुशिनखरे हारि मखाताना इरांग असिना सोलब मणिपुर की डिस्ट्रिक्ट सिंह दा लैरिबा नाहासिंग कॉम्पिटिटिव एग्जामिनेशन सिंह दा खुदोंसाबा फंगननाबा IT सेंटर तरागा मथोय हांगदोखरे स्टेट असिगी हिंचाना सोलब डिस्ट्रिक्ट सिंह दा लैरिबा नाहासिंगबु नेशनल कॉम्पिटिटिव एग्जामिनेशन सिंह दा सरुक याबगी खुदोंसाबा फंगनबगी दमक IT सेंटर तरागा मथोय हांगदोक्तुना काना पीबा हौख्रे नौना हांगदोलिबा IT सेंटर सिंह अदुदी चुराचानपुर कांगपोकपी उरखुल तमेलोंग चंदेल बिष्णुपुर थौबाल सेनापति इम्फाल वेस्ट इम्फाल ईस्ट जिरीबामने हाइरि हिरम असिगा मरी लेना मणिपुर लेंगाकी कमिश्नर कम सेक्रेटरी होमना थोकबा चिरोल अमगी मतुंगिना हाई नेशनल कॉम्पिटिटिव एग्जामिनेशन सिंह द सरुक याबगी खुदोंसाबा सिंह असे हिंसाना सोलबा स्टेट असिगी डिस्ट्रिक्ट सिंह द लैरिबा नारोल सिंह द पीनबगी दमक लुपा कोर तरामथोय चंगना IT सेंटर्स इन वायलेंस इफेक्टिव डिस्ट्रिक्ट स्कीम गी मखादा भारत लेंगाकी होम डिपार्टमेंट ना लुपा कोर तरामथोय चंगना थबक असे पैखलकपनी लौखलकलिबा खोंगतांग असिगी मनुंग चन्ना माइरे सिंह द इंटरनेट सिजनबगी खुदोंसाबा फंगनबदा नटना कंप्यूटर बेस्ड एग्जामिनेशन की इंफ्रास्ट्रक्चर सिंह मपुंग फाना फंगली लोइनना स्कीम असिगी मखादा कंप्यूटर नोट लिसिंग अमगा चामा थमदुना माइरे सिंह द कानबा फंगली हाइरि सेंटर सिंह असि लैबदगी माइरे सिंह ना नेट PG LET क्राफ्ट PG इंडियन आर्मी की रिक्रूटमेंट एग्जामिनेशन सिंह दा यावबद नतना SSB की एग्जाम थाबदा हेना खुदोंसाबा फंगली हाइरि मसिद नतना सिविल एग्जामिनेशन अमदी स्किल बेस्ड प्रोग्राम सिंह दसु लंजेनरग्लिबा माइरे सिंह असिद नतना अतै मियाम दसु कानबा फंगबा ngamale हाइरि मिनिस्ट्री ऑफ होम अफेयर्स की लुपा कोर चनीगा मपन हेनबगी सनफम ओइबा स्पेशल पैकेज की सरुक अमा ओइना IT सेंटर सिंह हांगदोखिबनी मसिना ऑनलाइन की कुथांगदा नहा कया कॉम्पिटिटिव एग्जामिनेशन सिंह दा सरुक याबा ngamali दोंसाबा सिगी मनुंग चन्ना चुराचानपुर दा अहानबो ओइना SSC एग्जामसु पांगथोखरे हाइरि मखा जतरकपदा नुंथिल पाउसी की चिपोंग अमा ओइरिबा कंगला पाउदगी लखोचरगा थमजगे थलेल अमसुंग कोम्बोडिया लेबा अनिगी मरक्ता लान कनखलकपदगी मियोय लाख अमा हेना लंजेनखरे हाइरि थलेल अमसुंग कोम्बोडिया लेबा अनिगी मरक्ता लमखैगी मतंगदा चेनबा लैबदगी ngarangtagi hawna leba anigi marakta chatarakiba laladuna maram oiraga border da leiba miyoy lak ama hena lanjenakre nakal anigi oina miyoy kya amana asi na amasung aso apan kya yaure hairi Cambodia da colonial rule oina leiramkiba France na thele amasung Cambodia leba anigi marakta samangkiba kilometer chanipal lom sangba border gi demarcation da che na ba kya leibana maram oiraga matam kuinigi mamangdagi leba anigi marakta ungkhanaba asi lakhibani adubu khangawdana hawkiba thamanga gi matam asida ungkhanaba asi hena saktorakibani leba ani asigi naba lamkhai gi area da leiriba religious site kaya ama makhoi gini haina hauzik su claim tawribani ngarang dagi hauna sataraki balal adugi makha tarakba oina ngasi ayu anganba pung mari makhairom taba dagi hauna Cambodia gi makai dagi heavy weapon ching yauna apaba makal gi khulai sing kapsenduna la daraki maduda Thai army gi makai dagi su artillery kaya kapsenduna chapchaba pakhumpi ki haina Thai army gi deputy spokesperson Colonel Richard Suksu tawano na phongdokre hauzik leba ani gi chay nariba lamkhai gi sarukte leiriba ubon Ratchathani province amasung Surin province ta akanba khut thongnari army gi mekai digi mafam adu da leiriba miyam sapagadaba mafam singda hongdongnaba khangan khre Cambodia gi mekai digi rocket yauna heavy weapon kaya Cambodia da kapsenduna landaraki ngarang Cambodia na bomb amasung artillery kapsenduna akan mamongda landaraki ba Khannaragni district ki jaga singda Thai army gi mekai digi bomb disposal operation chathaba yauna laikhidraba miyoi singi asiba chang lokthokpagi tabak chathari Thailand gi mekai digi F-16 war plane sing season aduna Cambodia da leiriba military installation kaya target tawbagi thabak chachari masagi mathakta Thai army na drone tagi bomb kaya thada duna Cambodia gi military gi mathakta akan ba attack chachari songna diba lala sida hauzik pawbagi oina Thailand gi mekaida miyoi taraga mari sire laikhidraba sing adu ayamana civilian sing ni haina Thailand gi Ministry of Public Health ki mekaida gi phongdorogli nakalama romda Cambodia gi Oda Minche province ki spokesperson Miss Phekdena phongdokibada lala sida hauzik pawbada Cambodia gi mekaida miyoi ama secret
Thai military gi maikaidagi ngasi ayu anganbada Cambodia gi military singna leiri mafam anida cluster bombing thadaduna akanma moongda bombing jathaki border da leiriba Cambodia gi myoi lising mari hena mayum thadoktuna sapagadaba mafam singda lanjenakre ngarang sagolse numit ki numidangda Thailand gi border da leiriba myoi lak ama hena mafam adu thadoktuna lanjenakraba sing adu ayambana university amada changjapam logduna leiri lanjenariba sing adu laifam chapam leitabana leibak ti hippa amasung plastic container singda apangba khara saduna yamna wana hingli panba yabadi chayanariba jaga asida Cambodian army na landmine humlambadagi pukhairaktuna Thailand migi myoi manga asopan nangkiba tawdo adudagi hena chawthorakibani masigi mamang me thada lebak anigi marakta khuthoknabagi tawdokta Cambodia gi lanmi ama sikre hai National Highway 2 da free movement lehenanaba MHA na Kuki Joshi SO singda khangankre Kuki Joshi SO singi marakta hojik pawba motmanaba ngamdri haiba Nungthil pawse ke chipong ama oiriba oil kati dagi lakhot charaga thamjage kangluk ki hana sunabana maram oiraga pibam solaba Manipurda tangdu leitaba pibam hanjalanabagi pandamda Ministry of Home Affairs MHA na National Highway 2 Imphal Dimapur lambida mipum kudimak athingba yaudana sathok sasen tawba yahananaba Kuki Jo Civil Society Organization singda khangankre Center na ingtapa pibam hanjalanabagi matangda paikhalakliba thorang asida Kuki Jo leaders sing mot manadabagi maong amada lakle hairi power corridors ta khanana ponglakpa report amagi matung ina National Highway 2 da mipum kudimak aki akhang leichana chathok sasen yahanabagi matangda MHA na akhanaba thorang ama lokhalakpani report asina hai matam kaya gi mamangdagi tangdu leita daba pibam amada leiraklaba Manipur da ingtapa pibam hanjalhanabagi ahan ba khongthang oina National Highway sing da mipum kudimak athingba leichana chathok sasen yahananaba MHA na akhanaba thorang asi lokhalakpani highway asida naga Nepali amadi atai phuruki miyoi sing chathok sasen tawrabasu akiba amadi chingnaba amaga loinana chaliba maramna mipum kudimakki wakalda phawriba chingnaba sing konanaba MHA na Kuki Joshi SO singda highway si hangdoklaga kangluk pudimakki miyoi sing aki akhang leitana chatpa yahananaba khangalakkhibani hairi MHA gi wafam asigi matangda Kuki Jo CSO luchingba singi marakta mot manadabagi pibamda leiri haina palladuna report asina hai hojik phawa center na Churachandpur dagi kangpopi phawa samnahanaba thorang mapungphana laukhalaktaba amasung Thokhre Union Territory sembagi matangda chapchaba wafam phongdoraktaba maramna MHA gi wafam asi ayaba pibam thokti haina Kuki Jo CSO kharana lauri amaromda potchai puthok pusin tawba gari amasung bus khaktamak chathok chasin tohangadaba maramna MHA na phongdorakliba wafam asida thoidokna akaiba leiti haina Kuki Jo CSO kharana motpiri haina report asina makatana phongdorokli makha satarakpada nungthil pawse gi chipong ama oiriba kangla pawdagi lakhot charaga thamjage government na illegal immigrant chingi matakta chattariba thabak sing 18 na sawgatli hairi state government na illegal immigrant chingi matakta chattariba thabak thawng sing arambai tingol mapungphana sawgali group asina lamdam asigi indigenous people sing ngak shenaba masong state asigi demographic balance ase maintain tawnabugi damak chapchana lepli haina ngasi press club ta pangtokpa pawgi mipam amada arambai tingol general headquarters ki wangangloi monindrona phongdokhre mahangna makhatana haikibada socio economic cultural organization ama oina thorakiba lobasina haukiba chahi 2023 May 3 dagi hauna state asida oirakiba lebaki oiba pibam apunbegi sakta bainaraknaba national security da singna rakpa masung yelomi singi pibam ase tamangamdaba pibam ama lakpadagi madubu defend tawnaba arambaina ahenba tawdang kaya logduna sangsingi bakhongjang sing miyamna uba phangkhre Manipur da nongmakangdana saksilakliba illegal immigrant sing masak khangdoktuna maramda lankinaba Ministry of Home Affairs na state ta pirakiba akanba instruction amaga mari lenana state sarkar gi mekaidagi illegal immigrant sing deport tawbaga mari lenana thokiba memorandum adu aramba gi mekaidagi mapungphana sawgali state asida illegal immigrant sing na pirakliba chaipu sing maru ina lamdam asigi socio economic geopolitical amasung demography da pirakliba chaitheng kaya ase yamna kiningai ni hana dagi hauna aramba tingol gi mekaidagi lamdam asida illegal immigrant sing na pirakliba chaitheng kaya asiga mari lenana yellow missing ngakpi shenbinaba lamdam asigi saktam kahendana thamnaba amasung NRC natraga masigi manaba mechanism ama sizinabada mitop sing khandoknabagi wafam asiga mari lenana Ministry of Home Affairs Manipur gi governor yauna mari lenaba singda memorandum pisinduna taksinba laikre asigumba marak asida sarkar gi mekaidagi July 19 da illegal immigrant sing khandoktuna maramda lankibaga mari lenana thokiba memorandum adu arambai tingol gi mekaidagi mapungphana sagotpaga loinana itaw khandokpaga mari lenana sarkarna paikhalliba thabak thorom singda arambai tingol gi leiriba resource sing maruina loop asigi leiriba volunteer listing 50 rom asigi mathau tarabasu mapungphana support tawgani haiki